Beer, wine, whiskey amasung vodka gi khenaba karino. Yu kayam thakpada hakchangda kanaba phangbage. Yu asi thakchanlaba matungda aikhoi gi hakchang gi karamba part ta khwari gi absorb tawbage. Yu asi aikhoi miyoy gi history da sagon aduna laklaba pot ama khakni. Yamna luri badi yu asi mafam khudingi jaga khudingi thaknaba ising afaba marang kaina phangdrabasu yu di marang kaina phangniba sidani. Wari gi ahubo oina asengba thokiba thodok amagi wari ama mayam taminasi thoiba koba maram yamna mokpa nupa macha ama khak lerami mahak lairik laisu ningthina haiba amadi thawai yamna yawwa angang ama khakni yu haiba pot asi mapunsigi thenglaktaba tangi haina khandaba angang amani adubu 12 loirba matung Manipur gi mapana chatuna college tamle yumda laitrabanina mapanda lairabanina magi mathakta pressure pinaba kanasu laitre college karaba matung first year gi Diwali namit amada mamanaba mayamna koiba chatlusi haina chatpadagi ngahak nungaibu oina yu atangwa ama lai hai kamai tawgi yengsi haiduna ahanba yu thakpa hokibani madugi matung tha ani ohum leiraga amuk thakpa yaukre occasional drinker amani haina masana yamna pongna haijai toine thakte haiduna adubu chahi ani ohumgi matungdadi college tamlibanina mamanaba masing thingamdana punba matamni kuihodana weekend drinker amo irakle weekend drinker haibadi hapta amada amulak thangsigumba suti gi matamna thakpa amo irakle asumna chahi ama rom leiraklaba matungdadi magi nuksijariba nupi edu kainaba matamda awaba du khangba ngamdabadagi ma yu toina thakpa nupa ama haibadu oirakle yu thakngi manung pung 5 3 aduga tumkhraga hogatri fawti mahak wakhalda awaba leitaba mi amugum lei adu hek gyan tarakpa mikuptadi mahak amuk cycle adura repeat tawragadi leiba ngamdaba thamoi chaina khangba ngamdaba mi amoire tha ama ani dagi chahi phakiba khanghodre hojikti edik oiraba mi ama haibadu oirakle pendaba ama leibaga yu thakpa apamba ama phangdabaga asaw fathaba ngamdaba mi ama haibadu oirakle masini occasional drinker ama oirammadagi chahi ama anida weekend drinker oirakpa adudagi addiction oikiba haibasi akoina ikhang khanghodana hekta langla amakak lambi amakak lei amakak lanthokku matamda leiba pot amakak oirame yu de edik oiba mi ama oibana matam amadi paisa manghalli loinana health ki problem kya thoale family gi miyoi singda achobo burden ama su pige doribani masida karigumba aidi nong phadok thakpani haiba singna yengbiragadi edik oirba mi ama oide haibagi nungaiba pharungani adubu mamut dana khanglaba matamdadi yamna pikpa lei ama khaktana addiction dagi khaidoknaribani haiba asi thamoida nungaitaba ama phauram basu yai adubu maitai singi wahida panlamliba chakchayu thak hairamliba asina yu haibasi maihorol dagi leirakle aikhoidagi hena ariba history singda aiba history oina leitringaidagi yu haiba asi leirakle haiba thengnari kariguma matamda natural oina uhai wahai singna patha pumdharaklaba matungda akaknaba condition amada laikhibadagi ahanba yu asi khanglakhibani haina thajane masigi uhai wahaina yu oirakpa asigi process asi fermentation process kawi isam samna uhai wahai sing asi fungus na breakdown tawa matamda carbon dioxide amasung alcohol thadora iba process adune masida carbon dioxide sing asina nuksita satki aduga alcohol sing aduna uhai wahai sing da yauduna lehowi scientist sing na thajanabada hojik matam gi miyoiba sing na yu asi chang khara adum thakpa ngawgi chang waliba si aikhoi gi ipa ipu sing generation kya gi mangdagi thagla ambaduna aikhoi gi DNA da masigi tolerance asi yawrakpani haina thajane asumna yu sungba sembagi oiba evidence su ngasi chahi lising 13 muki mamangdagi miyoibana leiramba surung singda khudam changnam uba phangi matam adudagi chatharakhiba adugi matung ina hojikti yu gi makhal asi makhal khara yamna thokna leikhre english gi mamingdagi lawralga yenglabadi gehu dagi sunglagana beer kawi alcohol percentage na 4 to 6% yawi banana beer hairagadi lafoi dagi sungmani makhoisu alcohol percentage di 5 dagin 8 phoba yawi apple dagi sunglagana cider kawi 4.5% dagina 7% bugi alcohol yawi wine na amuk grape angur dagi sungi alcohol percentage 11 to 14% yawi rice wine na sak dagi sungmani haribi yu makhal sing asigi manaba character di makhoi khudingmakta chemistry da khoina ethanol haiba asi puthoi adubu uhai khudimak ethanol puthokani haibadi leite khara amadi methanol puthoi adubu madu thaklurabadi methanol poisoning thoktuna miyoi ke asiba su yaukre
ꯑꯗꯨꯅꯅꯤ ꯌꯨ ꯈꯔ ꯊꯛꯎꯕꯗꯒꯤ ꯃꯤ ꯃꯌꯥꯝ ꯁꯤꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕ ꯌꯥꯎꯔꯤꯕ ꯑꯗꯨ ꯃꯤꯊꯥꯅꯣꯜ ꯄꯨꯊꯣꯛꯄ ꯎꯍꯩ ꯋꯥꯍꯩꯁꯤꯡꯅ ꯌꯨ ꯁꯨꯡꯂꯒ ꯊꯛꯂꯨꯕꯗꯒꯤ ꯁꯤꯕ ꯌꯥꯎꯔꯤꯕꯅꯤ ꯑꯁꯨꯝꯅ ꯌꯨ ꯑꯁꯤ ꯁꯨꯡꯕꯗꯒꯤ ꯐꯪꯕ ꯉꯝꯕ ꯑꯜꯀꯣꯍꯣꯜꯒꯤ ꯆꯥꯡ ꯑꯁꯤꯗꯤ ꯌꯥꯝꯂꯕꯗ 18% ꯐꯥꯎꯕꯗꯒꯤ ꯏꯍꯦꯟ ꯍꯦꯟꯅ ꯄꯨꯊꯣꯛꯄ ꯉꯝꯗꯦ ꯑꯗꯨꯅ ꯑꯅꯧꯕ ꯃꯈꯜꯒꯤ ꯌꯨ ꯁꯨꯡꯕꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯃ ꯄꯨꯊꯣꯔꯛꯈꯤ ꯃꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯗꯤꯁꯇꯤꯂꯦꯁꯟ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯅꯤ ꯃꯁꯤꯗꯗꯤ ꯌꯨꯁꯤꯡ ꯑꯗꯨ ꯃꯅꯤꯜ ꯀꯥꯍꯜꯂꯒ ꯁꯨꯞꯅꯒꯤ ꯑꯜꯀꯣꯍꯣꯜꯗꯨ ꯈꯛ ꯀꯂꯦꯛ ꯇꯧꯕꯅꯤꯅ ꯌꯨꯒꯤ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟ ꯑꯁꯤ ꯌꯥꯝꯅ ꯋꯥꯡꯏ ꯃꯁꯤꯒꯤ ꯗꯤꯁꯇꯤꯜ ꯄ꯭ꯔꯣꯁꯦꯁꯅ ꯁꯦꯝꯕ ꯌꯨꯁꯤꯡꯒꯤ ꯃꯈꯜ ꯈꯔꯅ ꯑꯃꯨꯛ ꯂꯩꯔꯤꯕ ꯑꯁꯤ ꯆꯨꯗꯒꯤ ꯁꯨꯡꯂꯒꯅ ꯔꯝ ꯀꯧꯏ ꯑꯂꯨꯗꯒꯤ ꯁꯨꯝꯂꯒꯅ ꯚꯣꯗꯀꯥ ꯀꯧꯏ ꯒꯦꯍꯨ ꯅꯠꯇ꯭ꯔꯒ ꯕꯥꯔꯂꯤꯁꯤꯡꯗꯒꯤ ꯁꯨꯝꯃꯒꯅ ꯋꯤꯁꯀꯤ ꯀꯧꯏ ꯃꯈꯣꯏꯁꯤꯡ ꯑꯁꯤ 35%ꯗꯒꯤꯅ 55% ꯐꯥꯎꯕꯒꯤ ꯑꯜꯀꯣꯍꯣꯜ ꯌꯥꯎꯏ ꯑꯪꯒꯨꯔꯗꯒꯤ ꯁꯨꯡꯂꯒꯅ ꯕ꯭ꯔꯦꯟꯗꯤ ꯊꯣꯟꯂꯤ ꯃꯁꯤꯅ 35% to 60%ꯒꯤ ꯑꯜꯀꯣꯍꯣꯜ ꯑꯣꯏ ꯁꯣꯖꯨꯒꯨꯝꯕ ꯑꯁꯤꯅ ꯆꯦꯡꯒꯨꯝꯕ ꯃꯪꯒ꯭ꯔꯥ ꯑꯉꯥꯡꯕꯒꯨꯝꯕ ꯃꯈꯣꯏꯗꯒꯤ ꯁꯨꯡꯏ ꯃꯈꯣꯏꯗꯤ 16ꯗꯒꯤꯅ 25% ꯐꯥꯎꯕꯒꯤ ꯑꯜꯀꯣꯍꯣꯜꯇꯃꯛ ꯌꯥꯎꯏ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯦꯁꯤꯅꯦꯇꯤꯡ ꯑꯣꯏꯔꯤꯕ ꯋꯥꯐꯝꯗꯤ ꯌꯨ ꯑꯁꯤ ꯑꯩꯈꯣꯏꯅ ꯊꯛꯂꯒ ꯀꯝꯗꯧꯅ ꯉꯥꯎꯔꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤꯅꯤ ꯃꯤ ꯑꯃꯅ ꯌꯨ ꯊꯛꯆꯜꯂꯕ ꯃꯇꯨꯡꯗ ꯆꯈꯥꯎꯗꯗꯤ ꯁꯨꯞꯅꯒꯤ 20% ꯃꯨꯛꯇꯪ ꯆꯨꯞꯁꯟꯕ ꯉꯝꯃꯤ ꯑꯗꯨꯕꯨ ꯑꯇꯩꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯃꯣꯜ ꯏꯟꯇꯦꯁꯇꯥꯏꯟꯗ ꯆꯠꯈ꯭ꯔꯒ ꯑꯦꯕꯖꯣꯔꯕ ꯇꯧꯔꯕ ꯃꯇꯨꯡꯗ ꯏꯗ ꯌꯥꯎꯈꯤꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯗ ꯆꯈꯥꯎꯗꯒꯤ ꯁ꯭ꯃꯣꯜ ꯏꯟꯇꯦꯁꯇꯥꯏꯟ ꯆꯠꯈꯤꯕꯒꯤ ꯁꯔꯨꯛ ꯑꯁꯤꯗ ꯊꯣꯡꯒꯨꯝꯕ ꯃꯁꯜꯒꯤ ꯁꯔꯨꯛ ꯑꯃ ꯂꯩ ꯃꯁꯤꯅ ꯆꯥꯛ ꯌꯥꯝꯅ ꯆꯥꯁꯜꯂꯒ ꯂꯩꯔꯕꯗꯤ ꯁ꯭ꯃꯣꯜ ꯏꯟꯇꯦꯁꯇꯥꯏꯟꯗ ꯆꯠꯈꯤꯗꯅꯕ ꯐꯥꯖꯜꯂꯒ ꯊꯝꯃꯤ ꯑꯗꯨꯅꯅꯤ ꯆꯥꯛ ꯌꯥꯝꯅ ꯆꯥꯔꯒ ꯌꯨ ꯊꯛꯄꯗ ꯉꯥꯎꯗꯦ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯆꯈꯥꯎ ꯍꯥꯡꯂꯤꯉꯩꯗ ꯌꯨ ꯊꯛꯂꯕꯗꯤ ꯌꯨ ꯑꯗꯨꯅ ꯁ꯭ꯃꯣꯜ ꯏꯟꯇꯦꯁꯇꯥꯏꯟꯗ ꯊꯨꯅ ꯆꯠꯈꯤꯗꯨꯅ ꯂꯣꯏꯅ ꯆꯨꯞꯁꯤꯟꯈ꯭ꯔꯒ ꯏꯗ ꯌꯥꯎꯔꯕ ꯃꯇꯨꯡ ꯕ꯭ꯔꯦꯟꯗ ꯌꯧꯈꯤꯗꯨꯅ ꯊꯨꯅ ꯉꯥꯎꯍꯜꯂꯤ ꯑꯃꯨꯛꯁꯨ ꯏꯗ ꯌꯥꯎꯔꯤꯕ ꯌꯨꯒꯤ ꯁꯔꯨꯛ ꯑꯗꯨ ꯕ꯭ꯂꯗꯀꯤ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯡ ꯋꯥꯡꯅ ꯂꯩꯕ ꯃꯐꯝ ꯕ꯭ꯔꯦꯟ ꯑꯃꯁꯨꯡ ꯂꯤꯚꯔꯒꯨꯝꯕꯗ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟ ꯋꯥꯡꯅ ꯌꯥꯎꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯤ ꯕ꯭ꯔꯦꯟꯗ ꯏꯝꯄꯦꯛ ꯄꯤꯔꯒꯅ ꯑꯩꯈꯣꯏꯅ ꯀꯣꯛ ꯉꯥꯎꯔꯤꯕ ꯌꯨ ꯉꯥꯎꯔꯤꯕ ꯑꯗꯨꯅꯤ ꯑꯗꯨꯒ ꯌꯨ ꯊꯛꯂꯨꯔꯒ ꯅꯣꯡꯉꯥꯜꯂꯒ ꯍꯦꯡ ꯑꯣꯚꯔ ꯆꯠꯂꯤꯕ ꯑꯗꯨꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯁꯤꯅ ꯑꯃꯨꯛ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯃꯁꯤꯅ ꯂꯤꯚꯔꯒ ꯃꯔꯤ ꯂꯩꯅꯔꯛꯀꯗꯧꯔꯤꯕꯅꯤ ꯌꯨ ꯑꯁꯤ ꯍꯦꯛ ꯂꯤꯚꯔꯅ ꯗꯤꯇꯦꯛ ꯇꯧꯕꯒ ꯑꯜꯀꯣꯍꯣꯜ ꯃꯣꯂꯤꯀꯨꯜꯁꯤꯡ ꯑꯁꯤ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯁꯤ ꯊꯨꯒꯥꯏꯅꯕ ꯂꯤꯚꯔꯅ ADH ꯍꯥꯏꯕꯗꯤ ꯑꯜꯀꯣꯍꯣꯜ ꯗꯤꯍꯥꯏꯗ꯭ꯔꯣꯖꯦꯅꯦꯁ ꯑꯃꯁꯨꯡ ALDH ꯑꯜꯗꯤꯍꯥꯏꯗ ꯗꯤꯍꯥꯏꯗ꯭ꯔꯣꯖꯦꯅꯦꯁ ꯀꯧꯕ ꯑꯦꯟꯖꯥꯏꯝ ꯑꯃ ꯊꯥꯗꯣꯔꯛꯏ ADH ꯑꯁꯤꯅ ꯑꯜꯀꯣꯍꯣꯜꯁꯤꯡ ꯑꯁꯤꯕꯨ ꯑꯦꯁꯤꯇꯦꯜꯗꯤꯍꯥꯏꯗ ꯀꯧꯕ ꯀꯦꯃꯤꯀꯦꯜ ꯑꯃꯗ ꯑꯣꯟꯊꯣꯛꯏ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯌꯥꯝꯅ ꯇꯣꯛꯁꯤꯛ ꯑꯣꯏꯕ ꯀꯦꯃꯤꯀꯦꯜ ꯑꯃꯅꯤ ꯑꯗꯨꯒ ALDH ꯑꯁꯤꯅ ꯑꯦꯁꯤꯇꯦꯜꯗꯤꯍꯥꯏꯗ ꯑꯁꯤꯕꯨ ꯑꯃꯨꯛ ꯑꯦಸಿꯇꯦꯠꯇ ꯑꯣꯟꯊꯣꯛꯏ ꯃꯁꯤꯅ ꯍꯛꯆꯥꯡꯗ ꯁꯣꯛꯄꯒꯤ ꯆꯥꯡ ꯑꯃꯨꯛ ꯈꯤꯇꯪ ꯐꯍꯜꯂꯤ ꯑꯗꯨꯕꯨ ALDH ꯑꯁꯤ ꯆꯥꯡ ꯋꯥꯡꯅ ꯄꯨꯊꯣꯛꯄ ꯉꯝꯗꯕꯗꯒꯤ ꯑꯦꯁꯤꯇꯦꯜꯗꯤꯍꯥꯏꯗ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯍꯦꯡꯑꯣꯚꯔ ꯊꯣꯛꯍꯜꯂꯤ ꯃꯁꯤꯒꯤ ꯑꯦꯁꯤꯇꯦꯜꯗꯤꯍꯥꯏꯗ ꯑꯁꯤꯅ ꯍꯛꯆꯥꯡꯗꯒꯤ ꯂꯣꯏꯅ ꯇꯨꯝꯕ ꯉꯝꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯍꯦꯡꯑꯣꯚꯔꯒꯤ ꯏꯝꯄꯦꯛ ꯑꯣꯏꯅ ꯀꯣꯛ ꯆꯤꯛꯄ ꯑꯃꯗꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ ꯑꯁꯤ ꯂꯩꯍꯜꯂꯤ ꯃꯁꯤꯗꯅꯤ ꯍꯦꯡꯑꯣꯚꯔ ꯐꯅꯕ ꯁꯣꯠ ꯑꯃꯅꯤ ꯊꯛꯆꯜꯂꯒ ꯐꯕꯅꯤ ꯍꯥꯏꯅ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯑꯁꯤ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅ ꯔꯤꯂꯤꯐ ꯑꯣꯏꯔꯕꯁꯨ ꯃꯗꯨꯅ ꯔꯤꯀꯣꯚꯔꯤ ꯇꯧꯅꯕꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯃꯇꯝ ꯁꯥꯡꯗꯣꯛꯍꯟꯗꯨꯅ ꯍꯛꯆꯥꯡꯗ ꯀꯥ ꯍꯦꯟꯅ ꯁꯣꯛꯍꯜꯂꯤ ꯑꯗꯨꯒ ꯌꯨ ꯑꯁꯤꯅ ꯕ꯭ꯔꯦꯟꯗ ꯀꯔꯝꯅ ꯗꯤꯁꯑꯣꯔꯤꯌꯦꯟ ꯑꯣꯏꯍꯜꯂꯤꯕꯅꯣ ꯅꯠꯇ꯭ꯔꯒ ꯅꯤꯁꯥ ꯄꯥꯜꯍꯜꯂꯤꯕꯅꯣ ꯍꯥꯏꯔꯒꯗꯤ ꯃꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯁꯨ ꯈꯪꯖꯤꯟꯕꯗ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤ ꯑꯁꯦꯡꯕꯗꯗꯤ ꯌꯨꯅ ꯂꯤꯚꯔꯗ ꯏꯝꯄꯦꯛ ꯄꯤꯕꯗꯒꯤꯗꯤ ꯕ꯭ꯔꯦꯟꯗ ꯄꯤꯕꯅ ꯌꯥꯝꯅ ꯍꯦꯜꯂꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟ ꯑꯁꯤꯗꯤ ꯅ꯭ꯌꯨꯔꯣꯟ ꯃꯌꯥꯝꯅ ꯁꯦꯝꯒꯠꯂꯛꯄ ꯕꯣꯗꯤ ꯄꯥꯔꯠ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯅ ꯋꯥꯈꯜ ꯈꯟꯕ ꯉꯝꯂꯤꯕ ꯑꯁꯤ ꯅ꯭ꯌꯨꯔꯣ ꯇ꯭ꯔꯥꯟꯁꯃꯤꯇꯔ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯃꯒ ꯄꯥꯎ ꯐꯥꯎꯅꯔꯒ ꯉꯝꯍꯜꯂꯛꯄꯅꯤ ꯑꯗꯨꯕꯨ ꯌꯨꯅ ꯅ꯭ꯌꯨꯔꯣ ꯇ꯭ꯔꯥꯟꯁꯃꯤꯇꯔꯁꯤꯡ ꯑꯁꯤ ꯄꯥꯎ ꯐꯥꯎꯅꯕꯗ ꯑꯌꯦꯠꯄ ꯑꯄꯟꯕ ꯄꯤ ꯕ꯭ꯔꯦꯟꯗ GABA ꯀꯧꯕ ꯕ꯭ꯔꯦꯟꯒꯤ ꯕ꯭ꯔꯦꯛ ꯃꯈꯜ ꯑꯃ ꯂꯩ ꯃꯁꯤꯅ ꯑꯩꯈꯣꯏꯕꯨ ꯏꯪꯊꯅ ꯐꯥꯊꯍꯟꯕꯒꯤ ꯃꯊꯧ ꯇꯧꯏ ꯑꯗꯨꯒ ꯒ꯭ꯂꯨꯇꯥꯃꯦꯠ ꯀꯧꯕ ꯕ꯭ꯔꯦꯟꯒꯤ ꯐꯪꯁꯟ ꯑꯁꯤꯅ ꯍꯦꯟꯅ ꯈꯣꯡꯖꯦꯜ ꯌꯥꯡꯅꯕ ꯑꯗꯨꯒ ꯍꯛꯆꯥꯡꯕꯨ ꯑꯦꯛꯁꯥꯏꯇꯦꯠ ꯑꯣꯏꯅꯕ ꯃꯈꯜ ꯑꯃꯅꯤ ꯃꯁꯤꯗ ꯌꯨꯅ ꯕ꯭ꯔꯦꯟꯒꯤ ꯐꯪꯁꯟꯁꯤꯡ ꯑꯁꯤ ꯑꯃꯒ ꯁꯝꯅꯍꯟꯗꯨꯅ ꯕ꯭ꯔꯦꯟꯅ ꯄ꯭ꯔꯣꯁꯦꯁ ꯇꯧꯕꯗ ꯇꯞꯊꯍꯜꯂꯤ ꯑꯗꯨꯅ ꯌꯨ ꯊꯛꯄꯅ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕꯒꯤ ꯃꯁꯛ ꯑꯃ ꯐꯥꯎꯍꯟꯕ ꯉꯝꯃꯤ ꯑꯗꯨꯕꯨ ꯌꯨ ꯑꯁꯤ ꯍꯦꯟꯅ ꯊꯛꯆꯤꯜꯂꯛꯂꯕꯗꯤ ꯀꯥ ꯍꯦꯟꯅ ꯄꯣꯊꯥꯈꯤꯗꯨꯅ ꯇꯧꯗꯕ ꯌꯥꯗꯕ ꯁꯣꯔ ꯍꯣꯟꯕꯒꯨꯝꯕꯒꯤ ꯐꯪꯁꯟ ꯐꯥꯎꯕ ꯇꯧꯔꯛꯇꯗꯨꯅ ꯁꯤꯕꯁꯨ ꯌꯥꯎꯏ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯌꯨ ꯊꯛꯄꯗ ꯕ꯭ꯔꯦꯟꯗꯒꯤ ꯏꯟꯗꯣꯔꯐꯤꯟ ꯀꯧꯕ ꯍꯣꯔꯃꯣꯟ ꯑꯃꯁꯨ ꯊꯥꯗꯣꯔꯛꯏ ꯃꯁꯤ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯐꯥꯎꯍꯜꯂꯤꯕ ꯍꯣꯔꯃꯣꯟ ꯑꯗꯨꯅꯤ ꯃꯁꯤꯗ ꯌꯨ ꯊꯛꯄꯗꯒꯤ ꯑꯦꯗꯤꯛꯁꯟ ꯀꯔꯝꯅ ꯑꯣꯏꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯒ ꯑꯃꯨꯛ ꯃꯔꯤ ꯂꯩꯅꯔꯛꯀꯗꯧꯔꯤꯕꯁꯤ ꯕ꯭ꯔꯦꯟꯗꯒꯤ ꯏꯟꯗꯣꯔꯐꯤꯟ ꯅꯠꯇ꯭ꯔꯒ ꯗꯣꯄꯥꯃꯤꯟ ꯔꯤꯂꯤꯁ ꯇꯧꯔꯛꯄ ꯑꯗꯨꯅ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯅꯕꯒꯤ ꯆꯥꯡ ꯑꯁꯤ ꯄꯦꯜꯂꯛꯇꯕꯗꯒꯤ ꯉꯁꯤ ꯕꯤꯌꯔ ꯑꯃꯅ ꯄꯤꯔꯝꯕ ꯅꯨꯡꯉꯥꯏꯕ ꯑꯗꯨ ꯕꯤꯌꯔ 2 ꯅꯠꯇ꯭ꯔꯒꯗꯤ ꯉꯃꯛꯇꯕ ꯑꯗꯨꯗꯒꯤ ꯁꯨꯝ ꯍꯦꯟꯒꯠꯂꯛꯇꯨꯅ ꯌꯨ ꯌꯥꯎꯗ꯭ꯔꯒꯗꯤ ꯂꯩꯕ ꯉꯝꯗꯕ ꯃꯤ ꯑꯃ ꯑꯣꯏꯍꯜꯂꯛꯏ ꯑꯦꯗꯤꯛꯇꯦꯠ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯌꯨꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯉꯝꯗꯕ ꯈꯛꯇ ꯅꯠꯇꯅ
ꯌꯥꯝꯅ ꯁꯥꯎꯒꯟꯕ, impulsive ꯑꯣꯏꯕ, ꯕ꯭ꯔꯦꯟꯒꯤ ꯐꯪꯁꯟꯁꯤꯡ ꯅꯤꯡꯊꯤꯅ ꯇꯧꯕ ꯉꯝꯂꯛꯇꯕ, ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯃꯛꯇꯕ ꯃꯌꯥꯝ ꯑꯃ ꯃꯊꯪ ꯊꯣꯛꯂꯛꯏ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯂꯤꯚꯔꯗ ꯀꯝꯗꯧꯅ ꯁꯣꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯨ ꯌꯦꯡꯁꯤ꯫ ꯂꯤꯚꯔꯗ ꯁꯣꯛꯍꯜꯂꯛꯄꯒꯤ ꯁ꯭ꯇꯦꯖ ꯑꯁꯤ ꯃꯔꯤ ꯂꯩ꯫ ꯑꯍꯥꯟꯕꯗ ꯂꯩꯔꯤꯕ ꯑꯁꯤ ꯂꯤꯚꯔ ꯁꯦꯜ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯇꯨꯅ ꯂꯤꯚꯔ ꯆꯥꯎꯊꯣꯔꯛꯄ ꯑꯁꯤꯅꯤ꯫ ꯃꯁꯤꯒꯤ ꯃꯃꯤꯡꯅ ꯐꯦꯇꯤ ꯂꯤꯚꯔ ꯀꯧꯏ꯫ ꯃꯁꯤꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯂꯥꯌꯦꯡꯕ ꯉꯝꯃꯤ ꯑꯗꯨꯒ ꯌꯨ ꯊꯛꯄ ꯂꯦꯞꯄ ꯃꯇꯨꯡ ꯍꯞꯇꯥ ꯑꯃ ꯑꯅꯤꯗ ꯐꯕ ꯉꯝꯃꯤ꯫ ꯌꯥꯝꯅ ꯆꯝꯕ ꯖꯣꯟꯗꯤꯁꯀꯨꯝꯕ ꯅꯥꯔꯛꯄ ꯌꯥꯏ꯫ ꯃꯁꯤ ꯂꯤꯚꯔꯗ ꯌꯨ ꯇꯣꯏꯅ ꯊꯛꯆꯤꯜꯂꯛꯄꯗꯒꯤ ꯏꯟꯐ꯭ꯂꯦꯃꯦꯁꯟ ꯊꯣꯛꯂꯛꯄꯗꯒꯤ ꯅꯥꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯜꯀꯣꯍꯣꯜ ꯍꯦꯄꯥꯇꯥꯏꯇꯤꯁ ꯀꯧꯏ꯫ ꯃꯁꯤ ꯂꯥꯌꯦꯡꯕ ꯉꯝꯃꯤ꯫ ꯂꯤꯚꯔꯒꯤ ꯔꯤꯀꯣꯚꯔꯤ ꯑꯁꯤ ꯉꯜꯂꯤꯉꯩꯗꯗꯤ ꯐꯕ ꯉꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯁꯥꯡꯈ꯭ꯔꯕꯗꯤ ꯌꯨ ꯊꯛꯄ ꯂꯦꯞꯄ ꯃꯇꯝꯗ ꯁꯔꯨꯛ ꯈꯔꯇꯃꯛ ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯒꯅꯤ꯫ ꯃꯊꯪꯗꯅ ꯇꯤꯁꯨꯁꯤꯡ ꯑꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯣꯛꯄꯒꯤ ꯂꯥꯏꯖꯧꯗꯨꯅ ꯂꯩꯕ ꯑꯅꯥꯕ ꯐꯥꯎꯕ ꯑꯗꯨꯒ ꯂꯤꯚꯔ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯆꯥꯎꯊꯣꯛꯄꯒꯤ ꯐꯥꯏꯕ꯭ꯔꯣꯁꯤꯁ ꯀꯧꯕ ꯁ꯭ꯇꯦꯖ ꯑꯃꯗ ꯑꯃꯨꯛ ꯂꯥꯟꯁꯤꯜꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯗꯗꯤ ꯌꯨ ꯊꯛꯄ ꯄꯨꯡꯂꯦꯞ ꯂꯦꯞꯄꯒ ꯂꯥꯌꯦꯡꯂꯕꯗꯤ ꯔꯤꯀꯣꯚꯔ ꯈꯔꯗꯤ ꯇꯧꯕ ꯉꯝꯒꯅꯤ꯫ ꯑꯔꯣꯏꯕꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯖ ꯑꯁꯤꯅ ꯁꯤꯔꯣꯁꯤꯁ ꯀꯧꯏ꯫ ꯃꯁꯤꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯣꯛꯂꯕ ꯃꯇꯨꯡꯗ ꯑꯣꯏꯁꯟꯕ ꯉꯝꯗꯕꯒꯤ ꯃꯑꯣꯡ ꯑꯗꯨꯒ ꯃꯥꯟꯅꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯗꯗꯤ ꯄꯥꯔꯃꯤꯅꯦꯟ ꯗꯦꯃꯦꯖ ꯑꯣꯏꯔꯛꯂꯕꯅꯤ꯫ ꯃꯁꯤꯗ ꯀꯨꯏꯅ ꯁꯨꯝ ꯂꯥꯌꯦꯡꯗꯅ ꯂꯩꯔꯕꯗꯤ ꯌꯨ ꯊꯛꯄ ꯂꯦꯞꯂꯕꯁꯨ ꯃꯊꯟꯇ ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯂꯔꯣꯏ ꯑꯗꯨꯒ ꯌꯨ ꯊꯛꯆꯜꯂꯨꯕ ꯊꯣꯛꯂꯕꯗꯤ ꯂꯤꯚꯔ ꯐꯦꯂꯤꯌꯔꯁꯨ ꯑꯣꯏꯔꯛꯄ ꯌꯥꯏ꯫ ꯂꯥꯌꯦꯡꯕ ꯉꯝꯗꯨꯅ ꯍꯤꯡꯍꯧꯕ ꯑꯗꯨꯁꯨ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯕꯗꯨꯗꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯅꯨꯡꯁꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯃꯔꯝꯗꯤ ꯃꯁꯤ ꯃꯌꯥꯝꯁꯤ ꯂꯥꯌꯦꯡꯕꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯑꯃꯨꯛꯂꯛ ꯄꯨꯈꯠꯂꯨꯕ ꯃꯇꯝꯗ ꯕꯤꯜ ꯑꯗꯣ ꯍꯦꯛꯇ ꯂꯥꯈ ꯑꯃꯒꯤ ꯃꯊꯛꯇ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯅ ꯌꯨ ꯊꯛꯂꯤꯕ ꯃꯤ ꯑꯗꯨ ꯈꯛꯇ ꯅꯠꯇꯅ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯃꯆꯥ ꯃꯁꯨ ꯈꯨꯗꯤꯡꯃꯛꯇ ꯑꯋꯥꯕ ꯄꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯊꯪꯒꯤ ꯄꯥꯔꯇꯤꯗꯗꯤ ꯁꯣꯠ ꯑꯃ ꯊꯛꯄꯒꯤ ꯃꯍꯨꯠꯇ ꯍꯛꯆꯥꯡ ꯑꯃꯗꯤ ꯋꯥꯈꯜꯕꯨ ꯅꯨꯡꯁꯤꯕꯤꯌꯨ꯫ ꯑꯗꯣꯝꯒꯤ ꯋꯦ ꯑꯣꯐ ꯂꯤꯚꯤꯡ ꯑꯗꯨꯅ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯔꯦꯚꯤꯅ꯭ꯌꯨ ꯁꯣꯔꯁ ꯑꯃ ꯑꯣꯏꯍꯟꯕꯤꯒꯅꯨ꯫